Pau, Manipur da lam koi basingi puning chingchiningai oiba lam koi basingi lam thungpham chama kuntra manga leiri masi malem gi thakta semgat payaba gi phibam lei haina Tourism Director Lorembam Bikram na haikre. Democracy da aikoi gi miut awaya kum taunaraga khangadabani haibasi thabak na utpa mathau tai haina veteran politician Akram Joy na haikre. Sangnai raba ai balai khidraba chana lukhoi gi mitam chana da laiba nusi kol pakta hangdokre. Maitai na lau uba changbada thingba thamlaga kuki singna changbada na ayaba piba gi thong ase karamba lenga ki thoksil no haina moirang gi lomi lup na hanglakle. Amadi World Boxing Cup ta India gi mahut chiliba Manipur gi boxer Mandengbam Jadumani final changkre. Kurumjari, STV Pau Ming Tabi Bisingbu Taram Nokjari, Ausi Pau, Santona Pizari. Directorate of Tourism Manipur Amasung All Manipur Working Journalists Union Apuna Sinduna Tourism Potential in Manipur Haibahiramda Nomagi Oiba Media Workshop Ama Manipur Press Club Ke Loktak Hall the Pangthokre. Thoramatuda Directorate of Tourism ki Director Lorembam Bikram, Directorate of Information and Public Relations ki Director NG Uttam amade EGM ki President Khogendra Khomdram su saruk yakiba ka loinana amju gi thaupuba sing tongan ba media house sing ki editor sing amade paumi kayana saruk yaki. Thoramadu ki manung channa prospects of tourism industry, tourism infrastructure in Manipur ki matangda Babina Group of Companies ki Chairman amadi MD Dr. Thangjam Dabale amadi Media in Tourism ki matangda EGM ki Secretary General Yumnam Rupachandrana Resource Person oina wangangki. Thoramaduga mari lainana Directorate of Tourism ki Director Lorembam Bikramna Manipur da tourism ki potential kaya leiri adubu kana bada onthokpa ngamnana bkhotnaba mathau tari. Isagi history aikoina khangba mathau tai atopa leibak kaya da phangdaba tourism gi macha kaya Manipur da marang kaina leiri. Manipur da tourist destination chamaga kuntra manga leiri masi world class da semgat payaba gi potential lei phongdoki. Mahana makha tana Manipur gi leiriba tourism gi unique oiba kaya si malem da khangan ba mathau tai. Tourism Festival ase malem gi thakta pukhatpa ngamlabadi kanaba kaya leigani phongdoki. Oh, natural beauty mayamam lay Manipur desu, but every natural beauty, every monument, every historical structure has got a magi background history, a background story in Malay. Adugi background story though. Akoi na khandragadi tourism laga say kangla yenga me yenga sakiba is another matter neba. There has to be storytelling. Storytelling yaudragadi tourists don't get affected. We are one of the few states who have classical dance, Raslila. Cuisine is so unique, it's so different from the Eastern, Asian cuisine. The different oil, other parts of the country, the gisu different oil. Aduna, cuisine, I think it has got a very good potential for attracting tourists. Directorate of Information and Public Relations ki Director NG Uttamna Manipur ki unique oiba kaya leiriba sida yumpham oiraga tourism ki vision ama semlabade tungda Manipur ki hiram kaya da kanaba pigani mapalamda ki lagliba tourist kaya da lamdam asiki miyok michan phaba pukchal chawbo utpa mathau tai phongdokhi mahakna makhatana spiritual relaxation pamba mapan gi tourist kaya busu pelhanba ngamba mapham kaya imphal gi akoibada leiri masi semgat pada kanaba kaya leigani rural tourism ki oinasu mai pak payaba kaya leiri punama asi aikoina semgat labadi Manipur gi economy da chawna mateng pangani thajai phongdokhi. We as a public, we as a Manipuri, aikoina Manipur da laiba mi khuting makpu lu na tawbiba moida oida bangang da ba moina kaino ma hangbada phajana takpiba haibiba moida sense of security, sense of safety Manipur da lakpa matamda karimta kiningai leite lon khamdrasu ama tawdrasu first time oirasu kiningai leite haiba ma wakhal phauhan ba magi wakhal da jingna ba nungnang ba phauhan da ba machange.
Jawaharlal Nehru University JNU PG Center ge chahi yankai gomdoi shuba foundation day thoram pangthokre ngasigi malem asi democracy ki matamni maram aduna aikhoi gi mihut aikhoi gi debate na khangadabani haibasi thabak no utpa mathok tai haina veteran politician okram join na phongdokre Manipur University Students Union musu na sinduna MU ge Senate hall da pangthokiba thoram aduda MU gi VC Professor N Lokendra veteran politician Okram Joy former BC Dr NG Bijoy MU gi Students Welfare gi Din Professor CH Ibohal Muhammad Alimuddin former Shyam Memorial Public Charitable Trust ki Secretary Muhammad Lucky Ahmad amade musu ki President Nongpok Nganba Yambem na sarukyaki Sarugyaki basingna MU campus ta lising macamapal humbudra nithoige November 18 matamadu ki Chief Minister oiramba Muhammad Alimuddin na maikhum hangdokiba Jawaharlal Nehru University JNU PG Center ge foundation stone da leishu katuna University asibu oinabu honarpada achauba thaudang laukiba singi mafamda ikai khumna botke Veteran politician Okram Joyna Mahaki Rajniti ki khongchat ase Manipur University na oirakibani haiba wafam yauna University ase oinabu honarakiba amadi oiraba tungda sel thungi phibam phatabana Central University onkibaki matangda wafam kaya phongdokpaga loinana ngasigi luchingba oina thorakliba sing parliamentary practice amadi procedures sing ase iho hobagumna leiriba se tungda lakadaba miyamgi mihut oiningba singda hairiba parliamentary practice amadi procedure sing asi karamna khangan gadage amadi Manipur University na kari toba yabage haiba sida mityang changaningi haina MU gi VC gi pungning chingsinki Muhammad Alimuddin loinaba ahalamun mayam gi da akoina ikai khunda baise masi thambai sri da BC na ada hemo resta na sum chai kuni gi sat sing na to base yes ning butung da amani adubo aikoi University is the Tobiramba Maduna Manipur gi asowa saru ama kanaba saru ama pibirama mayambu aikoi na ikai kumna bu utpaise masidagi hena nungai ba chawle tre MU gi VC Professor N Lokendra na Hana leramba Manipur University ki phibam adudagi ngasigi oirakliba phibam gi matangda wafam kaya thambaga loinana masibu ohelakna ba asan ba mityang amaga loinana honaramba sing adubu ikai khumna utpa oina foundation stone yungduna leriba maphamasi architect tanaraga chahi asigi loidringai manungda ningthina semgatlagani haiki lakadori ba chahi asi loidringai gi mamangda JNU Center Yahan hana inaugurate taukiba akhoi legidraba Muhammad Alimuddin na akhoi prasemi kiba asigi maphamase asida akhoi architect amanya ga akhoi masi khara hena mayam matam ga sunaba khara hena mayam na pamnagadaba mongda masi akhoi semaga soidana make handaki sida akhoi permission na bahana Sana mahilayning hingkat na bahona bada achauba thaudang yarambada natana saknairaba aiba laikhidraba janalu khoigi mitam ngasi Rajya Sabha ki MP Sana Jawbale semba amade UNLF ke former chairman Ningthemcha Sanayaman hangdokre Imphalis ki manung chanba chanada laiba nungshi kol parkta chanalu khoigi mitam maikhum hangdokpagi thoramaduda chanalu khoi art center gi chairman chanalembe angom ningthau iningthau angom poireito na athoiba mithung sing oina saruk yake amade tongan ba chanalu khoiga loina tinaramba amade lukayana saruk yake Thauronggi manung channa sana jawbole sembana ngasi mitam hangdokliba laikhidraba chana lukhoigi wakalon amade sana mahi lining hingana bkhonaramba khaknatana aiba ama oina lila drama kaya ibiramba saklon yamba oja amane oja sina mapalamda machoi takraba maitei gi khulsingda chatuna irol iyek chaukhatnaba irol iyek takpi tambiraba luchingba amasuni Maraybak majati bu thamoi sengna nungsiba luchingba amani marak asida housing mak chahi ahum pharakadoraba irang asigi marakta awaba kaya khangri adubu ware haiduna khoi gi punsi asi loishin hanba yaroi masigi awaba sina miyamda thona haptuna miyambu khangba ngamhanba mathau tai loinana hauragliba ichai naw sing asi Maraybak nungsibagi thona
Pagaloinana, Tauna Pudok Pangamnaba, Matik Jaba Luchingba Oigadaba, Matik Jaba Amakak Watuna Lady, Luchingba Amakak Tiba Amachangi, Luchingba Aduki Makada Ingadaba Singdi, Machal Suna Lady Pongdoki. Horeba, Zaino Simayamsa, Mariba Nuxiva, Posse Hapam Masa, Mariba Hamu Sena Nuxiva Dumba. Miro ang pagtang sawan na buhon ng CNN hajan hotik tiwa ron mariba ng sibasi at pan hapo daw so masado yan ang basing hotik layo ba pribam sa ay na pudo masidam kapsang masi hajan na streamline taw ba batik java leader hajan na lamjing bebang amba adu ba karawat madunay ko na hotik tiga daw UNLF ki former chairman Ningthemcha Sanayamana Oja Chana Lukoyasi Machoy Machoy Lekraba Maitei na Khundaba Assam Tripura Bangladesh Singda Chatuna Puyawari liba Maitei Mek Tambiba Chatkiba Adugumba Oja Amakakni Oja Sina Loramba Tawdang Singthaba da Loiba Nairoi Lamdam asigi Saktam Takpa Pukai Lengay Asi Puya Asini Adubu Laibak Tibadi Chingu Maichaw Kayana Ibiramba Puya Kaya Asi Mapung Pana Paba Ngamdana Puya da Yauriba Pukai Lengay Mayam Asi Miyam da Yohan Bangamdana Lady Puya Kaktaki Oiba Institute Amalingkatuna Ladiba Puya Mayam Asi Kongatuna Digital Format Ontok Labadi Miyam da Kangan Bangamba Kaknatana Malem Gitakta Manipur Civilization Bumasak Tak Bangamgani Fongdoki Ola Sanalo Koinam Chatana Puya Giwari Liviramba Adu Damari Konshikatkiva Adu Ningsing Boyna Laina Simayam Doctoring Masi Lenga narito from Toponi. A Kogi Puya, Amalese, Masi, Manipur University, Natraga, DM University, the Puya si Nainanava, Masi, Akaknava, Rumba, Losangama, Department of the Ranakan. Puya City University, Amadi College, Tamahiwa Natana, Puya Kaktiwa, Institute of Malikatasuya, Matoka and Kali. State Amadi Central Force Leasing Tarahin Banangak Selanduna Tamlabasu, Jingkong Chingya the Lady Belopom Kaya Low Pan Bangamandribasi, Lomi Lupta, Security Forces Leasing Amakatang Shinabiu, Low Pan Bangamdribelopom Sing, Low Pan Bangamange Haina, Moirang Kendra Apunba Lomi Shinmi Amadinupi Luki Secretary L. Manglemna, Bigyan Kendra, Department of Horticulture Amadi, Department of Agriculture, Bisnupur District Sponsor Makada, CFLD Training Program Gisaruk Ama Oina, Rabi Crop Awareness Program Ama Bisnupur District ki Tronglao Bidaleba, Ibudao Nopong Ningtao Apanba Apanbi Harao Sanglen the Pangtok Pathorum the High Cre. Moirang Kendra Apunba Lomi Shinmi Amasung Nupi Lup na Sinduna Pangtokiba Awareness Program Gamari Lainana, Department ki Maikay Dagi Saruk Yakiba, Moirang SC ki Manung Dagi Lakpa Lomi Shinda, Law Ekar Kulom da Thaba Konagadaba, Hangamaru, Mangal Maru, Yuria Har, Kobi Ful Amade, Kobi Maru Kabi ki Maruna Chingba, Polam Sing Suyan Toki. Manglem na makatana, Chahi ni Helak Laba Iranga Sina, Moirang SC ki Manung Dalaiba, Chingkong Chingyaga Nagna na Laiba Lopong Kaya Amade, Ngasi Pauba Security Lairabasu Changhandabana, Law Uba Panghanda na Tamle. Nakalamaramda Kuki Sing na Maitay Sing na Ujaramba Lopom Kaya Ama Uhandu na Tamle. Maitay na Law Uba Changbada Ating ba Tamlaga, Kuki Sing na Changbada na Ayaba Piba ki Tawong Asi, Karambalenga ki Tokshil no, Lengang na Tokshil Hyderabadi, Lomi Lupta, Security Forces, Lishing Amakak Shinabiu, Uba Yada na Lady Balopam Sing, Law Pan Bangamange Haiki. This is lady about Kogi low palo, the low missing as is going on. Hybrid compensation give the Mukta Lopuna, Tazilaga, low palo, river, low missing, Pajap Pang with the Bigit and Zamasu Laxelupa. I think Umbasi Tatuki do not yard with the Lopu, low yam, like Lopus and a low missing, can be do not, low missing, I see, Henama Pang and Piduna, Lopu, Musum, low missing, you put us in window do not yard, the Lopam that you can with the Saruyam in a say highness of Kogi make a digi, Kanganari, security listening of things in the view, low missing, Pulaga. Security listening of the Koi, Bessembudu Siki Ladiba, Lamdam, Impalgi Lamdam, Adi Mari Linaba, Lamdam Sida, Estate Mapam in the Sun, Rebel Music and Bada, Akoi, Lomi Lup Namang Tazaga, Hibasimazu, Government Pollution Shelly. Saruyakiba District Horticulture Officer Bisnupur S. Susilana, Department ng Asi Changsilagli Bakongtang Asi, Low Lokpal Loiraga, Hangduna Lady Balopam Sing, Matam Chupada Sangduna Lay Balopam Ohenabani Haiki. Long Jino Kramatunda,
hanguna leiba lamu singja sanguna ta leiba iramdam ama ohensi habi pandam daneba adu wo koina matamsida lamdamsida leiba sinam sungna sarkai thabak tawba ngana thabak nati habi khanbiraga laumi isinawna isingna su akoiju habidi manam singe tharaga adigi phauji thar matinda manam sing tharaga koiju isa isu lai taman ba yaina aigi family je wata pada ba iramdam ama ohensu yaina habi pandam daneba ICAR Manipur Center की मखादा लेबा KVK 5 चांदल चुराचानपुर इम्फाल वेस्ट तमेंगलोंग अमदे उखुल न पुन्ना सिंधुना PM किशन समर निधि योजना की कुनगमाथोय सुबन इंस्टॉलमेंट रिलीज तौबगी थौरम ICAR मणिपुर सेंटर लंफेल पाता पांगथोखरे ngasi की थौरम अदुदा उपाध्यक्ष इम्फाल वेस्ट डिस्ट्रिक्ट जिला परिषद एल बॉबी इंस्टीट्यूट ऑफ कोऑपरेटिव मैनेजमेंट की डायरेक्टर डॉक्टर KH रामानंदो B. Retired Head of Regional Center ICAR Manipur Center Dr. Ram Gopal Laha Amade Head of Regional Center ICAR Manipur Center Lamphelpat Dr. E. Lama Lakshmi na athoiba mithung sing oiduna sarugyake L. Bobina Manipur na chinjak ta mipal tangba state ama oiribasi lamdam masigi farmer singna tha taruk low uraga tha taruk ama tumduna lairiba asigi mahutta kari toba yabagi haibadu tanaminaduna ehen bachathok puthokna bhonnaminasi India ki Prime Minister na hodokliba Prime Minister Kisan Samman Nidhi Yojana ge jahi amada lomi singda lupali sing ani ahumlak phangadaba asisu Manipur dadi lomi chamagi manungda kungamanga dagi na kunthra muktagi hena phangbangamdri maramdi laumi ayamana masagi law leitabana migi law wairaga ubana ayamba oibanani haike Lagliba November kunga mathoidagi kunthra phawba pangthokani hairiba sangai festival bu yaningdaba phongtoktuna masigi mayokta KCP MC Progressive na nomagi oiba chathariba general strike asina mahausa ki punsida akaiba pire general strike asina maramoiduna mai tampham sangkaya thonglo naki lenga ki office sing hanagumna mathau pangthokpagi chang nemki khwairamban kaithel yauna thangal kaithel pauna kaithel amade BT road ki dukan sing thong hangnakide Impal dagi haidok laga leiriba kaithel macha masu singsu thong hangnakide lambi da mi chatpagi chang nem ke athapa amade anakpada chen gadaba gari sing chatpagi chang su nem ke general strike manungda hauzik phawbagi oina de pamdaba thodok thokpagi paw leitre Chathariba general strike asi Thobal district ta su chauna mami takhe Thobal kaithel yauna district asi manungda leiriba kaithel punamak thonglo nakhe mahiloisang sing hangna khidre lanai loisang punamak thonglo nakhe oil pump sing hangna khide lanai gari khara natana passenger gari sing chena khide general strike asina Thobal maikaida chauna chaitheng pekhe Laibaki asuk luraba matang asida sangai festival pangthoknaba PR lengak asina silibasi tasengna yamna lale relief camp ta leriba IDP sing chahi aniga tha taret phakre masagi mayum maina tumna thadok piduna thawai khaktang hinglabadi khanna lengak na hangliba relief camp ta aphangba khara charaga ngasi phawba wana khangde lengak ki angam athok singna piba khara amade masa na angamba su nomduna hingnaba upai oire Kaidawngay no makoy na masaki mayumda hanjinbagi numit ado IDP singna kutek tu nangairi basi lengaksu ngasi phawba positive oiba response thamoy seng na lawbibagi mami ude asigumba mikap miraw kholtana nilaba matam asida sangai festival tawba haibasi matang chade Kona cha marak tawbayay maram asina miyamna festival asi sarugyabiganu hairi amaromda Thobal Kiam Sipai Babu Bazar gi 18th Club amade Women Wing nasu sangai festival boycott chaugatli hairi Manipur da uji laiba kibam si president runi jago mena koi Manipur sida sugumba festival asi tawraga Manipur asi irang laitaba awana tadaba state ama oide haibadu uningbagi mawong su koina pamjade yaragadi akoi Manipur da laiba jati kudingmakna festival asi charuk yabiganu namakna boycott tawsi haina hajani
Housing Manipur Lengang na sinduna pangthokani haina silangliba Manipur Sangai Festival ase Manipur Miam amade IDP singbu karisu leitana khanba thawong amane maitai miam da landaraktuna mayum makai kaya mai thadokpiduna lanje narakpa chahi ahum mapung pharakadauraba lan ashina mayum da hanjinba ngamdana leiriba relief camp singi karisu khandana Sangai Festival pangthokpana hen maru oi haina khanduna thorangliba se yamna laibak thibani haina herikon na haide Biar lengang na pangthok na basem sariba Sangai Festival lisingani kungamanga asibu tawdana ba IDP sing kokomi amade tongan baluk kaya na boycott tawbaki khongjang asi herikon nasu mapung phana saugatle amade lamdam asigi tongan ba sinphamda thawpang biriba singna marwaina ishai nongmai jagoi sound light tent house music band na chingba chalai biriba pumnamakna miyamgi khanbiduna sarugya biganu State asing National Highway animakta chathok chasin free movement yaraba irang asi loisilaba matamda Sangai Festival kumai asisin bada akaiba leite hairi Manipur gi housing oriba neta daba phiba masida state lengang asina Sangai Festival taunaba thorang tauriba stay all Manipur students guardians organization nasu yaning daba phongdorakle Lisingani kunga humdoi me humdagi mayum makai tumna mai chaktuna relief camp ta leiriba IDP mioi lising humphuromna awana taduna hingbagi mahau yaudana leiringai adudagi hendoktuna mamal yamlaba thawai kayana matomta relief camp ta suicide tawduna asiana kaya ama thokkiliba punamak asibu na thairamlaga laingak asina Sangai Festival tawgani haibasi maram chade tawriba thawong asi maru oina IDP sing amadi miyamgi mayoktane Sangai Festival da yamlaba crore kaya ama thadabagi mahutta IDP sing masagi mayumda maramda yum kai sabiduna mahusagi punsida hanjin hangadabani jahi ani makai suraklaba phawbada IDP singi waroisin ama purak pangamdaba IDP singi khande haibasi mayek sengna takle maram aduna IDP singna hayeng changsin gadawriba khongjang asida lamdam asida punna khunda laita duna leiminariba ekhoi miam khupna saugat minasi Sangai Festival gi mayokta IDP singna changsilapa khongjang sing all Manipur students guardians organization mapung phana sogat kani hairi Amaromda Manipur awang chingkhai kanba club amadi maira paibi apunba lupna su Sangai Festival pangthokpa yaning de hairi Sangai Festival gi mangoina na ISTV network ki OTT platform Chandigarh gi Khuda Nahorada phanghanba haukhre ISTV network na Manipur gi mapanda su network asigi sandokliba ISTV news ISTV gi entertainment channel miam da yenghanba phanghanba gi lokatpa khongthang oina nauna haudokiba ISTV gi OTT platform Chandigarh gi Khuda Nahorada ngasidagi yumthong kunthra romda phanghanba hawankhre Khongthang asina lamdam asigi pangthokliba kumai singi manungda lamdam asigi culture amadi tradition ga mari leinaba kumai amasu oriba Sangai Festival gi mangoinana kumai asi lamdam adongki miyam dasu yenghanba phanghanga daure ISTV na haudokliba nauna haudokliba OTT platform asi mamangda Assam ki Guwahati Kashar Delhi na chingba mafam kharadasu phanganduna ISTV network na piba miyam gi service hena pakthok chauthok na paikhatpa hukrabani GIS GPS yauba matamga chunaba emergency service control room ama Manipur fire service ki oin hangdokre fire amadi emergency service control room hangdokpagi thoram maduda ADGP su oriba Manipur Police Housing Corporation Limited ki managing director Asutosh Kumar Sinha Home ki Commissioner and Ashok Kumar Director Manipur Fire Service L Nabachandra amade Joint Secretary Home M Bheto na chingba official singna sarugyaki Wahengbam lekai wangoi phawbagi lambi asi chaliba tha asigi tang kunga mathoi phawbagi manungda semdrabadi akanba khongjang changsilagani haina mayai lambi apunba luki General Secretary Shantyam Bijoy na phongdokre wapamasi ngasi Samuro Government High School da paumi singa unabada phongdokhibani Mahana Makatana National Highway 137A Miyamna Mayai lambi haina khangnariba lambi asigi phibam asi henna sokchilaktuna noma kangdana accident kaya thorakpa amadi hospital yauba nangdabna kaya ama leikhidaba yaure aduna haukiba October gi tang 10 ka tarukta matam kaktaba lambi thingbagi khongjang changsin khibada
changsinkiba aduda tang taraga nipalda Imphal West ki Deputy Commissioner Office ta DC masamak yauna PWD gi engineer sing contractor sing amade mayai lambi apunba luki thongmi singa loinana punna phaminaduna ningol chakoba mamangda pothole men bahaina yana khibadagi ban adu handokibane adubu hauzik phawbada nung leingoi khara chaithok laga tokpa asina takpade district asigi Deputy Commissioner yauna thajaba pikhiba thabak adu PWD gi engineer sing amade contractor singi makhada DC asi leibra haibasini lambi asigi nageta leiba miam asibu mi oina khanbide aduna tha asigi tangkunga mathoi phawbugi manungda phibam hena soklaba wahengbam lekai dagi wangoi phawbugi lambi asi semba haudragade thangnaba numit tangkunga nithoi dagi akanba khongjang changsinba horagani haiki लागिबा कोई नवंबर की तारीख 19 कोई इराई नुमित सिबोगी मनुंगदा वाहेंग लेकाई देगिना कोई वांगोई फावगी फत्रब लंबियन सिंग असे सेंबलोशन बी हाई जगह सी सेंबलोशन बी दब तारगदी मथंगी नोंगानबा नवंबर की तारीख 19 थांजे नुमित हाइब नुमित असिदगी मलान अमदी तोंगान तोंगान मलांग चमिनारिबा इमाइबेल कोई नियाम गो लोइना अकन खोंगजंग चंगिंगनी हाइबगी वाफमसी कोई मीडिया के थोंगदा लोकथुजरी India ki ahanba Deputy Prime Minister amasung Home Minister oiramba Sardar Vallabhbhai Patel gi chahi chamaga yankhai surakpa mapokumon palan thorongga mari leinana Sardar@150 Padayatra Unity March Chandel District Chakpi Karong da leiba Chakpi Karong Higher Secondary School da pangthokre India lenga ke Ministry of Youth Affairs and Sports ki meeting makhada Organizing Committee of Sardar@150 Padayatra Unity March 2025 Chandel na sindura pangthoki bathoram aduda Chakpi Karong Higher Secondary School dagi SDO Office Chakpi Karong phawba Unity March pangthoki Hoji paugi melthana ten babre amatang lominasi Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Braki matungda mukana taram nokchari makataba pauda Cycling for Manipur P5 theme da ing tapagi paujel puduna Delhi ki Kutub Minar dagi Manipur tamna cycle da khongsal lagliba transgender social activist Malem Thongamna Uttar Pradesh amadi Bihar da mapung phana peace campaign chathaduna state ani cover tawruba ngamkhraba matung ngasi nungthil West Bengal gi Dalkhola da thungkhre Magna district asida hek thungabaga Dalkhola district police ki sub inspector Surjit Das na luchingba civil ki team amana mahak putaramna okay West Bengal da mahakna phawduna chatkadawriba road map ki matang da sukupna wakhana ki haire Malem Thongam ki maikei dagi su mahaki damak district police na matam kaithokpiduna mapung phana khongchat adugi matang da khanabiba leiphamna chingba sing mateng pangbiba gi damak da su apenba phongtokki BJP na Manipur da anauba lengak ama semba ngamloidaba leirabadi nauna mikhal pangthoktuna state asigi miyam na khanjaba mihutna semba lengak ama semnanaba thaurang taubana achumba khongthang oigani haina lamlai SC hanagi Congress mirep achoibam deben phongdorakli wapamasi SSC na loba banking exam da mai palakraba lamlai SC dagi ningombam talent apok paran birbo pungning thogat pagaloina na ikai khumnabu utpagi thoramda phongdokhibani ningom Bam talent ki yumda pangthoki bathoram aduda deben makha taraduna state asida BJP lengak leiba matamda thokiba thodok bathoksing asina maram oiraga BJP na semba lengak adu miyamna pamba amade thajaba lengak ama oigani haibagi thajaba leite ngasidi Manipur da miyamna khanjaba mihutna semba lengak leitaba asina state asigi miyamda lambi thong yauna hiram kayada awaba khudong chadaba kaya mayong hale haiki ai no
ꯇꯦꯂꯦꯝꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯇꯅ ꯑꯃꯗꯤ ꯂꯝꯃꯥꯏꯀꯦꯟꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯇꯅ ꯑꯆꯧꯕ ꯑꯦꯛꯖꯥꯝꯗ ꯄꯥꯁ ꯇꯧꯔꯒ ꯑꯆꯧꯕ ꯐꯝ ꯑꯃ ꯄꯨꯔꯛꯄꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯃꯥꯒꯤ ꯂꯩꯔꯤꯕ ꯕꯕꯥ ꯃꯃꯥ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯥꯃ ꯏꯅꯦꯁꯤꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯝꯂꯥꯏ ꯕ꯭ꯂꯣꯛ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ ꯑꯃꯗꯤ ꯂꯝꯂꯥꯏ ꯕ꯭ꯂꯣꯛ ꯑꯦꯗꯚꯥꯏꯖꯔꯤ ꯀꯥꯡꯕꯨꯒ ꯄꯨꯟꯅ ꯂꯥꯛꯑꯒ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ AICC की मीडियम मखादा तमेंगलोंग ब्लॉक कांग्रेस कमिटी ने सिंधुना AICC की मिहुट अमदे MPCC की प्रेसिडेंट लुचिंग मिहुट सिंगना मियामगा उनदुना वारी सानखरे वारी सानबदुदा AICC मणिपुर इंचार्ज क्रिस्टोफर तिलक MPCC की प्रेसिडेंट के मेघा चंद्रा NSUI की तमेंगलोंग डिस्ट्रिक्ट की प्रेसिडेंट रिंगफुलुंग MPYC की प्रेसिडेंट आनंद वाहेंगबम अमदे MPCC की शेड्यूल ट्राइब डिपार्टमेंट की चेयरमैन वोंगपम रायखान चिंगबना सरुक याखे मिफम अदुदा यूथ लीडर वुमेन विंग अमदे मियाम की थबक तौरिबा सिंगा वारी सानखे बिष्णुपुर डिस्ट्रिक्ट पाइखलिबा थबक थोरम सिंगी मतंगदा DC बिष्णुपुर पूजा एलांगबम न सरुक यातुना मिफम पांगथोखरे अहानबा मिफमदा ड्रग मरी लेनबा पोपी थाबा अमदे मसिगा मरी लेनबा सिंगी खनखे अतोप मिफम अमदना ट्रांसजेंडर सिंगे रूल चनबा हौगदब असिगी मतंगदा कुपना खनखे अतोप मिफम अमदना डिसेबल सिंगे फंगफम थोकपा अमसुंग मखोइबु करमना येंगसिनगनी हाइबगी मतंगदा खनखे मिफम सिंग अदुदा SP बिष्णुपुर अमदे अतै मकोक थोंगबा ऑफिशियल कयासु सरुग्याखे Community Network for Empowerment Kona Chatharakpa International Testing Week ki manung chana Sangai Purokda leba City College of Nursing ge Training Hall da nomagi oiba awareness program ama pangthokre Nurse ke sinphamda nauna khongda ragliba singda hepatitis B amadi C gi maramda khanghanaba pangthokpa thoram aduda City College of Nursing ge mairoi singna sarukyakhe thoram aduda wangangloi oina Jenims Hospital gi MS Dr. KH Lokeshwar Kongi General Secretary RK Nalini Kanta amade City College of Nursing की Principal Surbala Yumnamna oike Amaromda Testing Week asigi manung chana Langol da laiba New Dawn Drug Treatment Center dasu Screening cum Vaccination ki thorum ama pangthoke thorum aduda mioi kunga taruk hepatitis laina test tawbada mioi taraga mathoina hepatitis C naramba thengnaki aduga hepatitis B nabadi amata yaurongkhide hepatitis B negative tabasingna vaccine kapthoklamki Hepatitis C positive oirabasing aduna makhatana confirmatory test ki damak national program da refer tokre Central Government na farmer singi yaifanaba farmer amada lupa lising taruk direct benefit transfer DBT mot tapiriba Pradhan Mantri Kisan Samman Nidhi asigi makha chathrakpa oina ngasi Prime Minister Narendra Modi na India ki farmer crore mapalomda lupa crore lising taraga nipan gi senfam transfer tongnabagi damak Tamil Nadu gi Coimbatore da hogdokkiba Kungamathoi Suba installment of Pradhan Mantri Kisan Samman Nidhi ki thoram KB ke Thobal nasu webcast ki khuthangda saruk yaduna pangthokre thoram aduda 6 Khangabok Jila Parishad member Ningthausam Ramananda District Agriculture Officer Thobal TS Joy Prakash amadi KB ke Thobal gi senior scientist and head in charge Dr. KH Premlatana presiding member sing oina saruk yakhe Thaurong ki sarukama oina farmer singda maru marang kaya su yen thokpaga loinana scientific kharif cultivation ki matang da su awareness peke Thaurong adu da wangang laduna agriculture officer Thobal TS Joy Prakash na Thobal Kakching amadi Bishnupur district ahumasiki lomi singde scheme asigi kanabasi matam khara phanglamlaga makha tana phangdana leire Thobal district amasung Kakching district ki oinadi hauzik kanna re-verification ki thabak chathari masina loislaklaba matungda de farmer singna phanghauda chahi sing adugi senpham su adumak phangani haiba wafam kaya phongdoki Kangluki irang na miyam na sel thungi awaba khamtheng na mayok naringai matam asida maikhum uppa suning dana paisa paining ba gang amana hauzik yawal lalholup singi mingda miyam buki han khanghanduna sel khaiba ki thodok kaya leptana thorakli haina lo na thinkraba KCP gi Secretary Information and Public Relations Department M Punsiba maitai na thorak pacherol aman hairi Jerol asna makha taraduna ngarang nahandasu mioi amada
साजन्नबा लेटर हेड सिजनतुना KCP की मिंगदा WhatsApp की खुथांगदा मैसेज अमसुंग कॉल तौरक्तुना यामलबा सेल की डिमांड तौरखे सेनफम अमदा यानरबा मतुंगदा पैसा अदु लौब लाकनबा हाइरुबदा GPay की QR कोड अमा थाजिलकलगा सेनफम अदु ट्रांसफर तौरकनबा खंगलखे QR कोड अदु मखाता नथिजिलुबदा तेमजेन इमचन कौबा अमगे SBI अकाउंट अमदा लिंक तौबा ओइरमखे असिगुम्बा UPI अकाउंट सिंग तौदुना यावलोप सिंग मिंगदा मियामदगी नम हादुना सेल खाइरिबा गैंग असी मरु फंगना मुथटपा हाइबसी तंगाई फदबनी हाइना KCP गी पॉलिट ब्यूरो स्टैंडिंग कमिटी न लवे बांदम असी फंगना होनबदा मियामनसु अचौब थौदांग लौब मथौ ताई तुंगदा करिगुम्बा UPI सिजनदुना लुप अमगी मिंगदा मियामदगी सेल खाइरकपा तारबदे असेंग सेंगदबा हाना थिदोकपियु सेंगदबा ओइरगदे मरी लैनबा लुप की mateंग लौदुना नत्रगा मियामना मखोइबु फारगा तौफम थोकपा तौबा हाइबसी तंगाई फदबा थौदांगनी लाल असिना खरा नेमथारकलबा मतुंगदगे KCP इबुंगो ngangongi Department of Finance and Budget Management na lanai mioi natraga yum amadagi sel demand tawbada lup asigi khwaidagi wangba saruk oiriba Polit Bureau Standing Committee na athingba thamkre haibasi mamangda su media ki khuthangda leibak miyamda khangan khrabane Maramasina KCP ibungo ngangom Polit Bureau Standing Committee gi mingda sel gi demand laklabade sajinaba gang singni haiba miyamna khangbiyu amade tawpham thokpa tawduna yawol gi mayokta leiriba makhoibu maru phangna muthatpada thaudang yaminasi hairi National Highway 102A semlakpada soalaba lam mapusingda December 10 phawbugi manungda compensation pithoktrabade khongjang changslagani hairi Phaibung Kulen, Phaibung Kunau Amade, Phaibung Lawargi Lambi Pakthokpa Asida, Soalaba Imung Kuntra Romda, Jahi Ahum Hena compensation gi senpam pigani haina, Mari Lainaba Singna Tajaba Piraga, Ngasi Pau Tabak Oina on Tork the Badagi, Pirep Asi, Lorkpani Hairi. Senapati District Manungda Paikatpa Jal Jiban Mission JJM Mawung Madil Tadre Haina, Young Rise for Change na Buthora Kraba Matungda. Lai liai kunau liai kulen amade rakutaugi kunja singa unatuna maphamadu da paikaliba JJM amade New Development Bank ki sentang makada paikatpa water supply project sing kunja singa tanaduna yengsin kre project sing adubu paikaliba singna quality control tawdaba kaya thingnabadage kunja sing pendaba wafam kaya phongtoknakhi Young Rise for Change ki maikaidagi kunja singi phangpham thokpa hak mapung phana phanggi hairabadi kari tawba mathau tabagi haibagi matangda mamutana khanganki Sardar Vallabhbhai Patel gi chamaga yankai shuba mapok kumun ga mari leinana chatkadaba khongchat ki matangda Mera Yuva Bharat Senapati DYASO Senapati amade District Administration ga punduna District Youth Affairs and Sports Office Senapati da mipam pangthokre Chatkadawriba khongchat adu mai paknaba khanaba aduda District asigi makok thongba official kayasu sarugyaki Crafts women amadi Mairapai Biluchingbi Ima Hidang Mayum Ombi Purai Latpam Sanahanbi Debi Lekidabagi Taresuba Kumon Thoram Sagolban Nepra Menjor Lekaigi Purai Latpam Mandapta Pangthokre Thoramatuda Matam Sangna Lebaki the Makatoktuna Laglibi Ima Thochom Ramani Amadi Ima Yumlembam Memastu Ikai Kumnabutki Loinana Leikidrabi Ima Sanahanbigi Matangda Tongan Tongan Ba Akang Aishina Wapong Kaya Pongdoki Kanglatongbi Bajarda Amon Akai Patahauti Chaithoktanaba Olivia Higher Secondary School Kanglatongbi na Miyambu Wakal Tahanbagi Thoram Pangthokre Plastic Sizinagumsi Patahauti Dustbin da Hapchinsi Aikoigi Akoibagi Pibam Lunana Leishi Haiba Timda Mairoi Singna Mapamaduki Dukan Pamba Mioi Amadi Miyamda Wakal Losing Oibeaba Wapam Kaya Kanghanki Theatre Center Manipurna Manipur State Kala Academy ga khusham naduna hayengdagi haunaba thorang toramba yankhai ga mari suba All Manipur Short Play Competition lisingani kunga manga leibaki irang asina maram oiraga matam kaktana yeithokle hairi Hauzik sanabagi pau aikoi gi senior sports journalist boy 9000 kilobisi World Boxing Cup ki kilogram yankhai ki kanglupta Manipur gi international boxer Mandingbam Jadumani finance sangkhre
Saliba tha sigi tang taratruktagi Uttar Pradesh ki Greater Noida da chathariba sahi sigi World Boxing Cup ki ngasi pangtokhiba nupagi kilogram yankai ki category ki semi-final bout ta Manipur ki international boxer Mandingam Jadumani na Australia ki boxer Umar Azaz bu point manga sinoda maitiba piduna final sangkhibane. Sahi teratin makagi na pamasagi volleyball da Manipur na champion oiduna anoba volleyball gi puari semduna lemjaningai oraba champion trophy puduna ngasi Manipur gi sanaroi amadi official sing Imphal gi Bir Tekendazit International Airport thorakpada All Manipur Volleyball Association gi maruibo official sing yauna Youth Affairs Sports Department ki achoba thodang loriba director masal yaudраbasu department asigi atai maruibo official sing amadi sanaroi sing imung manungi masing yamnaba miyamna harau tayamna oktuna pongning thawatkhre. School Games Federation of India ki meng makhada tha sigi tang taramathoi gi taramanga phauba Uttar Pradesh ki Berali da pangtokhiba humfumapan suban National School Games ki sahi tratrin makhagi nupa masagi volleyball gi aroi bam match ta Manipur na Uttarakhand bu set ahum ama kunmanga taramanga kunmanga kulumdoi amadi kunmanga taranipan da maithiba piduna champion oikhibane. Youth Affairs Sports Department ta regular volleyball coach leitrabasu nupa masagi volleyball da anoba chapter ama hangtokpaga loinana Manipur gi puari semkhre. Manipur team gi coach longjam tiken na Manipur gi sanari sing na pikhiba performance sing matang da network asida phongdorakhibada atana financial sangsila lobu ngamdra haibi nganguni haibi gi expectation tamjara koi yas department na residential thambidana awada pa yengbidana coaching tawda koi residential tawga matam kharcha wa chachai adu koi expectation na tawi technique ani gaktani moida moi normal sanai gi koi na hapchal laga anta gi koi apply tawjabse hade thol sanai mai pa koi na jiksidagi kudam ma phangjo da koi unity si na koi achobu mai pa ko ma por pani han lawje sigi kudam je waraga koi Manipur gi hojik langi kai no tawri ba mayam si koi unity amtang waraga phoba mai gi pusalaga peace si amtang hanjana na ba koi authority jing da koi na kan ai jaraga angang gi freely sanalaga koi development loi lom sangsalaga koi ama tawina koi gi hojik dibi gi weba tanar ro chapkar kungtang gi da any angle tanar bi koi saruk ya na koi ima gi koi gi magi maming si mabong ko dimda thamna ko na siya bi mayam da aijage. Manipur Tingi Manager W. Romendrajit na phongdokhibada mamangda bagi all Manipur Volleyball Association na dagi adigi thul thagachari aduga angangsing puthokriba angangsing puthobi ojasing busu kai thagachari habdi leptana smaina afaga angang puthokuna bagi endorsement su matang naina lawrogi busi nuchi se lisam sina logo orasunu hai wahai hajira. Manipur Tinggi Captain Wangmayum Ibrahim na champion oirakpagi harauba amadi nungaibasing network asida phongdorakhibada sanaba match ta hoigi kain thoimakti sanaba yadamina tarukhak sanabane adu lehorba player sing sigi yamna soba sacrifice amaga loina mohoigi yamna soba cooperation ama goi piraga thajab doi khoi tarukta piraga sanajabani sanabe India gi Manipur ga thengnaba state khudingmak aigi team Manipur na ama phoba maithiba nangdana championship asi lobong Amaromda All Manipur Volleyball Association gi secretary Longjam Baleswar na masana asi wangba nembagi awaba leibadagi state asidagi international thaki sanari putopangam dabagi awaba lerambadu sahigi oiba tournament singdadi Manipur na kanna honaduna makhataba tournament singdasu soidana champion oiba ngamgani haike akoi yamna nungaitana leramba akoi height na maram oiraga akoi players in international arena da yobungam dena am nungairam dabatu akoi na research ki finding ma su leijare duga federation su sakhangbi baga loinana akoi gi angang singsi pi asu chawrasu high limited tournament danatana hoji ace category gi tournament singsi dadi akoi gi maitei macha sing duga muslim macha sing tribal sing loina amatto oikna akoi ji punchen jaraga akoi All Manipur Volleyball Association si akoi hotna jaribani executive ta jati khudimaki ki loi yawi akoi amatta unite oina akoi punjan jaraga volleyball se tangdi Manipur dagi international player puthoksi haibaga thajabaga loinana akoi gi executive sina kanasu hona jabani sigma thakta yasna mateng pangbirakbaga loinana asigumba contribution mayam sina public na nusibiba club sing na nusibiba aduga yasna nusibiba executive council na hona jari sida
ꯃꯌꯥꯝꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯕꯗꯒꯤ ꯁꯨ ꯉꯁꯤꯒꯤ ꯑꯁꯨꯝꯕ ꯑꯦꯆꯤꯞꯃꯦꯟꯁꯦ ꯑꯩꯈꯣꯏ ꯌꯧꯔꯛꯄꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝ ꯆꯥꯎꯅ ꯊꯥꯖꯩ ꯍꯥꯏꯕꯗꯨ ꯑꯩ ꯃꯤꯌꯥꯝꯗ ꯑꯩ Dr. Talimaren Au Junior Girls National Football Championship ki ngasi Manipur ki ahan ba match Gujarat pu maiti ba pikre. All India Football Federation gi meng makhada tha sigi tang 35 dagi Andhra Pradesh ki Anandapur da State Taratrungna Group Mari Thongna Khaidutuna Sathariba Dr. Talimaren Au Junior Girls National Football Championship ki ngasi sanakhiba Manipur gi ahan ba match Gujarat pu goal ahum amada maiti ba pikibane. Manipur gi mai pakibi gol singadu longjam nira chanuna match ki tare suba thokchom yaipabina match ki kunmapan suba madi sanjam ali bia devi na match ki humpunipan suba minita chankhibane match asida maiti khiba Gujarat ki amtangar ba gol aduna Urmila Ben Thakur na match ki yankhinipan suba minita chankhi Manipur gi mathangi ani suba match tha sigi tang kunma thoigi nungthil pung 3 tabada Chhattisgarh ga sanagane Sonalika na Kurai cricket team maiti papiduna Shanghai cricket tournament ki champion waikre. Ministry of Youth Affairs and Sports Authority of India amadi Khelo India gi meng makhada tha sigi tang 32 digi team 33 na saruk yaduna eka train playground kongpan kongkham le kada chatharakhiba Shanghai cricket tournament ngasi loisan kre. Loisan bagi thoramda Imphal East ki DC Dr. RK Dayananda Imphal East ki SP SA Sibananda Group Center CRPF Langjing ki commandant Padmasiri and Kunjarani Samag Yankhini Thoi Suba Battalion CRPF ki commandant SS Lab Kumar Amadi Sai NRC Tagelgi Administrative TA Small Bihana Thormapu Singh Oiki Satharakhiba tournament asigi ngasi sanakhiba aroiba match ta Sonalika na Kurai cricket team bu wicket manga da maiti papiduna champion oikibane match asida Kurai cricket team na toss ngamduna ahanba batting tokibada apiba over taramanga da wicket mapan turaga run chambu kuntra mathoi lauki masigi pakhomda anisuba batting tokiba Sonalika na apiba over taramanga da wicket manga khak turaga apiba target adu yauduna match asi mai pakhibane match asida Sonalika gi sanaroi ke Homendrona ran nifu mari mari case amaloduna man of the match taki club asigi sanaroi Joy Chandrana ran samgumpuni toy wicket manga amadi case ani loduna man of the series taki makong mathang tarba team singda sililang ni basinge maikai degi thorambapu singna trophy amadi selgi mana piduna punging thogatki 2019 da Sri respected honorable prime minister na fit India ana khotoga nasi bawda sports authority of India na andaki ekodi thokiba ethnic asida mari lenana piece of development haidana CRP da sinagatuna sanabgi lamse Hello India jaga jaga kudi makta bitabeba thokiba thokuna kokta haidetuna koda kani togoda ke haiba khamjarna dagida kudi sports da any sports CRP ta pira kudi volleyball cricket kho and football se koi mathang naina CRPF ka sai authority of India ga khujam na chalaga yamna phajana chathari BCCI domestic season gi saruk ama waina Gokul Bhai Soma Bhai Patel Stadium Nandet Maharashtra Sathariba Coast Bihar Trophy plate ki ngasi aroiba numita Manipur na Arunachal Pradesh pu ranchani kunthani thoida maiti pikre match asida Manipur na toss ngamduna ahanba innings da over sam ga subna taret ka ball amada wicket loina turaga run samri kunmari lauki anisuba innings da over humpumanga ga ball anida wicket loina turaga run chani yankani pal loduna punna run chatruk marphuni thoi lauki masigi pakhomda Arunachal Pradesh na ahanba innings ki over samaga taramari ga ball ahumda wicket loina turaga run chahum phumanga mati anisuba innings over nifu ga ball anida wicket loina turaga run marphumanga loduna punna run sabri yankai mati over nifu ni thoiga ball anida wicket loina turaga run marphumanga loduna punna run samri yankai khang lobudagi match asi Manipurna run chani kontrani thoida maitiba pikhibane match asida Manipur gi sanaroi kaikuna ahanba innings da wicket manga amadi anisuba innings da wicket taret punna wicket tarani thoi lauki
थागचरी बोयाई हौजी सानबगी मखा ताबा पाउदा डिस्ट्रिक्ट ओलंपिक एसोसिएशन थौबाल अमदे डिस्ट्रिक्ट एडमिनिस्ट्रेशन थौबाल अनीना खुशमनदुना हौकिबा सेप्टेम्बर 23 दगे 29 फाउबा पांगथोकिबा फर्स्ट डिस्ट्रिक्ट ओलंपिक गेम्स 2025 के ऑर्गेनाइजिंग कमिटी के रिव्यू मीटिंग कम गेट टुगेदर प्रोग्राम अमंगसी डीसी थौबाल की बंगलोदा पांगथोखरे थौरम अदुदा डीसी थौबाल हना कामई डिस्ट्रिक्ट ओलंपिक एसोसिएशन की प्रेसिडेंट मुतुम मनी खांगाबोक जिला परिषद के एक्स मेंबर के एच राजमोहन रिटायर्ड विंग कमांडर ए के देवेन अमदे रिटायर्ड डीआईजी ए के जलजितना प्रेसिडियम मेंबर सिंह ओइना सरुक याखि डीसी थौबाल हना कामैना लमदम असिगी पुवारीदा अहानबा ओइना फर्स्ट डिस्ट्रिक्ट ओलंपिक गेम्स 2025 थौबाल माइ पाकना पांगथोकपा ngamkibase miyamgi tengbangdagi oithokpani मसीगिदमक्ता मियामबु थागतपा फोंदोखि डिस्ट्रिक्ट ओलंपिक एसोसिएशन की जनरल सेक्रेटरी एम मधुसूदना हंदक पांगथोखिबा डिस्ट्रिक्ट ओलंपिक गेम्स अदुगी मरिक चुंबा रिपोर्ट मियामद पाथोखि लोइसलपदा मरोइबा पाव अमुकन पिजरी मणिपुर लम कोइबसिंगी पुनिंग चिंगसिनिंगाई ओइबा लम कोइबसिंगी लमथुंगफम चामगा कुंथ्रा मंगा लेरी मसी मालेमगी थाकता सेंगत याबगी फिबम लै हाइना टूरिज्म की डायरेक्टर लोरेंबम विक्रम हाइख्रे डेमोक्रेसी दा अखोइगी मिहुत अवायखुम तौनरका खनगदबनी हाइबसी थबकन उतपा मथौ ताइ हाइना वेटरन पॉलिटिशियन ओक्रम जॉइन हाइख्रे संगनाइरबा अइबा लैखिद्रबा चना लुखोइगी मितम चनादा लैबा नुक्सी कॉल पाक दा हांगदोखरे मैतई नलौ उबा चंगबदा थिंगबा थमलगा कुकी सिंगना चंगबदना अयाबा पीबगी थवोंग असि करंबा लेंगा की थौसिनो हाइना मोइरांगी लौमी लुक ना हांगलकले अमदे वर्ल्ड बॉक्सिंग कपता इंडिया की महूत सिलिबा मणिपुर की बॉक्सर मानदिंगबम जादुमनीना फाइनल चंखरे ISTV ne pajaba pau matang se loijare meng tabiri basing ba mukana